ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛ ꯆꯥꯟꯆꯨꯏ ꯈꯩꯌꯤ K-pop contest India 2020 ꯒꯤ ꯑꯣꯏꯅ ꯋꯤꯅꯔꯅꯤ COVID-19 ꯇꯒꯤ ꯉꯥꯡꯊꯣꯛꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯈꯣꯡꯊꯥꯡ ꯂꯧꯐꯝ ꯊꯣꯛꯄ ꯂꯧꯗꯕꯤꯗ ꯂꯥꯏꯊꯣꯛꯅꯕ ꯀꯨꯝ ꯎꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯨꯝꯗꯕꯨ ꯑꯣꯏꯔꯕꯁꯨ ꯑꯗꯨꯒ ꯃꯌꯥꯝ ꯇꯤꯟꯐꯝꯗꯕꯨ ꯑꯣꯏꯔꯕꯁꯨ ꯑꯗꯨꯃꯛꯅꯤ ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯁꯤꯡꯖꯅꯤꯡꯏ ꯍꯥꯏꯕꯗꯤ ꯃꯥꯁꯛ ꯎꯞꯄ ꯇꯣꯏꯅ ꯈꯨꯠ ꯁꯦꯅꯤꯇꯥꯏꯖ ꯇꯧꯕ ꯑꯗꯨꯒ ꯑꯃꯒ ꯂꯥꯞꯇꯛꯅ ꯂꯦꯞꯅꯕ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯇꯉꯥꯏ ꯐꯗꯦ ꯍꯟꯗꯛ ꯏꯪꯊꯝꯊꯥ ꯆꯪꯂꯛꯄꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯑꯃꯗꯤ ꯏꯀꯣꯅꯣꯃꯤꯒꯤ ꯃꯥꯌꯣꯛꯇꯁꯨ ꯍꯦꯟꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯍꯧꯁꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ COVID-19 ꯗꯒꯤ ꯉꯥꯡꯊꯣꯛꯅꯕ ꯆꯞ ꯆꯥꯕ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯇ꯭ꯔꯤ ꯃꯌꯥꯝꯅ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯪꯐꯝ ꯊꯣꯛꯄ ꯑꯗꯨ ꯉꯥꯛꯅꯕ ꯍꯣꯠꯅꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯅꯤꯡꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯂꯥꯏꯊꯣꯛꯅꯒꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯀꯟꯖꯍꯧꯁꯤ ꯊꯥꯒꯠꯆꯔꯤ